अहनबमक्तदा डायमंड रेडियो चैनल असिगे क्राइम रिपोर्ट थरो मसिबु ताबिरिबसिंगबु जेम्स सेगुजमना तारामनो उक्चबगु लोइनना इकोकनोना खुरुमजरी ngasisu puduna laksari diamond radio gi crime report chamaga humphugani thoi shoba tangka radio se gi sanduk chari ba thorom masi imung manung ahal laman inkhalak libana hakya na nungsibi ba support tobiba crime gi episode ama oizere masi gi damok support tobiri ba khodemak diamond radio gi maikai gi haininga leitana thagachari channel kaya na magi episode kaya marum sandokli ba crime gi episode se ngasi chap manaba thodok oibanina wari di chap manana adumak phongli crime gi waroi sen phong kraba police and crime and detectives and crime general kaya crime gi story kaya adumak phongnari hariba singa se internet ki khuthang da su loinamak adumak phangi mapalam gi oirabasu inkhalak liba kaya na afaba phattaba kaya khangmin aduna crime gi awareness ama khajiktang pinana nabagi damak aikhoina siksin ba khongthang kaya thangba ngamnana nabagi damak khajiktang hona jabani imung manung kaya na mioi lising kundagi na kontra pauna YouTube to support to birakpa masigi da maksu haninga letena thagachari YouTube channel da yengdaba radio asida live oina tabiriba mi singdi constituency apunba mayam asigi mioi lak kaya radio tabiriba kayana adumak tabiri masigi feedback pibibadi radio da masing langamdana aduki matik fangjai makha tarakpa episode khara dasu imung manunggi thodok athok nattaba prithibhi sida thokhiba thodok wa thok kaya su hapchakre kaya maso hapchanene nabagi damak sem sajaba leijari aikhoi mongoloid furup aikhoi gi oikiba leibak kaya amadi masi haurakkiba wari kaya sem sajari Genghis Khan mahakki wari mahakno loi chalamba leibak sing mahakki wari su sem sajari Asia asida leriba aikhoi mongoloid furup singi oiba prithibhi sida kinakkiba mioi sing dictator sing First World War Second World War Hiroshima Nagasaki atom bomb thadakiba loilam chalamba leibak sing na maning tamukhibagi leibak kaya gi wari kaya su miyam da tahanjena bhonajari matam khara ngai minaraga tangkhak sing asi shoidana miyam da su tahanjage haibu wafam thamjari ngasigi tangkhak asi ukil oibi nupi amakhaki aseng ba mahaki punsi da thengnakiba khudong thiba wari amakhakti yumpham oiba case ne imung manung amada machanupi amakhak leirami mahi masing tamduna mahakki apamba asi matik charabi ukil ama oiba haiba sini mahakki pandam asi oinena bhonabada mahakki mama mapana support yamna tobiki mahi masing da thawai yaujabi nupi asigi maming Aruna Sharma thodok asi English sing ani tara mangada Bhopal da thokiba thodok amani nongma Aruna mahak ukil ama oiraba matungda mapunsigi case ama mahakna ukil oiduna lepki case asi mai paklami amadi harau mayum da halaki amadi mama mapa koram mama papa nakhoi ba kadai delege amta tholo ba ngasi se ai yam harawi amta tholo ai ke dore cha tombi kari dorge yam harau na lai sibu kari no mama papa ai na punchi ga hanba thingna ba case no mai pakle ha icha na mai pai ba oh yam na phari ne dudi papa mama ai pesa kya phangi khangba kaya phangi no ne cha tombi na phangi sibo ha lupa kya no phangi sibo papa lupa lising kuni mase aina case asingam bagi ahan ba phini phare Aruna paisa gi nati achum bagi da mag isana thengna ba case ma mai pakle haina ta base masimung nungai base aikhoi gi oina di masidagi hena leitre ko papa se sigi 5000 se sina hagi ahan ba phang gi ba paisa ni papa mama se luksin biu aduga lupa lising tara manga do aigi office ki mama makta da pot yon bi imung do nupi do santa koi mahaki macha nupi do luhongga do roba adu imung manung du yamna lairaba ada mokhoi gi macha nupi luhongba gi mateng pangna ba haiduna aina lupa lising tara manga di mokhoi da mateng pang thokre yamna fare Aruna leite laire gi mateng se pangga da ban ai khoina mokhoi gi mateng pang ba haibase ishor gi thogal tobugumani adu Aruna ukil haiba sinpham se mafam masidadi yamna khudong thiba thui mafam kharadadi ne case mai pa khraba ukil laduna mai thi hanmani haiduna ukil adu de acid aijanba mahak pu phubu chaiba mahak ki punsi phawba temsing ba thodok ya lekhrabani ai wada badingam de ko Aruna papa ninghana biganu achumbagi damagi shor leri papa na haidai ne ai leite laira kya bu mateng pangani pangsu panglidana aigi punsi mangkhibada papa madu papa chokthok chaningai
ꯇꯣꯍꯠꯄꯤꯔꯕ ꯀꯌꯥꯒꯤ ꯀꯦꯁꯅꯦ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯁꯨ ꯄꯄꯥ ꯑꯩꯅ ꯅꯨꯡꯊꯤꯜꯗ ꯍꯥꯡꯂꯤꯕ ꯀ꯭ꯂꯥꯁ ꯑꯁꯦ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯖꯗ꯭ꯔꯕ ꯏꯕ ꯄꯥꯕ ꯍꯩꯇ꯭ꯔꯕ ꯀꯌꯥ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3ꯗꯒꯤꯅ ꯄꯨꯡ 6 ꯐꯥꯎꯕꯁꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯀ꯭ꯂꯥꯁ ꯇꯧꯕꯤꯔꯤꯗꯅ ꯄꯄꯥ ꯃꯃꯥ ꯃꯄꯥ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯃꯆꯥꯁꯤꯡꯕꯨ ꯁꯪꯂꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯗꯤ ꯃꯈꯣꯏꯁꯨ ꯏꯕ ꯑꯃꯗꯤ ꯄꯥꯕꯒꯤ ꯃꯌꯦꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯄꯥ ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯃꯁꯤꯡ ꯌꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯦ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯂꯛꯂꯦ ꯃꯁꯤꯗꯒꯤ ꯈꯔ ꯍꯦꯜꯂꯛꯂꯕꯗꯤ ꯑꯣꯖꯥ ꯈꯔ ꯍꯦꯟꯒꯠꯍꯜꯂꯒ ꯑꯩ ꯀ꯭ꯂꯥꯁꯁꯨ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯀꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ ꯄꯄꯥ ꯑꯔꯨꯅꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯏꯄꯥꯗꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯨꯅꯥ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯔꯨꯅꯥ ꯁꯔꯃ ꯎꯀꯤꯜ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯃꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯥꯏꯔꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯖꯗꯕ ꯑꯉꯥꯡ ꯀꯌꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯇꯁꯦꯡꯅ ꯑꯔꯨꯅꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯗ ꯑꯔꯨꯅꯥ ꯃꯌꯨꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯣꯐꯤꯁꯇ ꯆꯪꯂꯛꯂꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗ ꯑꯔꯨꯅꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯌꯦꯠꯅꯔꯝꯃꯤ ꯑꯔꯨꯅꯥꯅ ꯍꯥꯏꯈꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯩꯋꯣ ꯂꯥꯡꯋꯣ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯣ ꯃꯦꯗꯝ ꯅꯈꯣꯏꯗ ꯃꯦꯗꯝ ꯅꯪꯅ ꯅꯉꯛ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯈꯣꯏꯅ ꯇꯧꯒꯅꯨ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯇꯥꯕꯤꯗꯕ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯕ ꯍꯧꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯩ ꯑꯗꯨꯅ ꯑꯔꯨꯅꯥꯒꯤ ꯃꯀꯣꯛꯇꯁꯨ ꯀꯟꯈꯤꯔꯝꯃꯤ ꯑꯔꯨꯅꯥꯒꯤ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯂꯝꯃꯤ ꯑꯃꯗꯤ ꯏ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯥꯏꯗꯁꯨ ꯏꯈꯦꯡ ꯇꯥꯈꯤ ꯑꯔꯨꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤ ꯊꯣꯏꯅ ꯂꯩꯇꯕ ꯒꯜꯂꯤ ꯑꯃ ꯐꯥꯎꯗꯣꯔꯛꯇꯨꯅ ꯆꯦꯟꯈꯤ ꯑꯃꯗꯤ ꯃꯔꯨꯝ ꯑꯃꯗ ꯃꯍꯥꯛ ꯂꯣꯠꯈꯤ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄꯁꯤꯡ ꯑꯗꯨꯅ ꯑꯔꯨꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯔꯨꯅꯥ ꯌꯥꯝꯅ ꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯥꯏꯊꯣꯛꯇꯨꯅ ꯑꯔꯨꯅꯥꯕꯨ ꯊꯤꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯔꯨꯅꯥ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯦꯞꯈꯠꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯍꯣꯀꯤ ꯁ꯭ꯇꯤꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯈꯪꯍꯧꯗꯅ ꯀꯟꯊꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯔꯨꯅꯥ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯩꯅ ꯍꯟꯖꯤꯟ ꯑꯃꯨꯛꯁꯨ ꯀꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯨꯅꯥ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯑꯔꯨꯅꯥ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯔꯨꯅꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯂꯩꯃꯥꯏ ꯑꯗꯨ ꯄꯨꯡꯂꯥꯡꯂꯥꯡꯂꯝꯃꯤ ꯑꯔꯨꯅꯥꯒꯤ ꯃꯌꯨꯝꯗꯅ ꯄꯨꯡ 8 ꯇꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯂꯥꯛꯄꯅꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯋꯥꯅꯔꯝꯃꯤ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯏꯍꯥꯛ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯔꯨꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯎꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯃꯌꯨꯝꯗꯅ ꯃꯃꯥꯅ ꯃꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯐꯣꯟꯁꯨ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯤ ꯇꯧꯔꯤꯅꯤꯅꯦ ꯑꯗꯨ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯁꯨꯝꯅ ꯂꯦꯞꯂꯒ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯁꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯑꯣ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯇ ꯌꯦꯡꯉꯨꯁꯦ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯣꯐꯤꯁ ꯌꯧꯈꯤ ꯑꯔꯨꯅꯥ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯈꯨꯝꯂꯛꯈꯤꯗꯦ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯎꯄꯨꯒꯤ ꯃꯤꯡꯁꯦꯜ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯑꯃꯗꯤ ꯑꯀꯥꯏꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯃꯔꯨꯝ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯨꯅꯥ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯟꯖꯈꯤ ꯑꯃꯔꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯂꯥꯛꯈꯤ ꯑꯃꯗꯤ ꯑꯔꯨꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯦꯡꯈꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯔꯁ ꯑꯁꯤꯒꯤ ꯑꯁꯣꯛꯄꯁꯤꯕꯨ ꯀꯅꯥꯅ ꯄꯨꯔꯛꯄꯅꯣ ꯁꯔ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯔꯛꯄꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯄꯤꯔꯝꯕꯅꯤ ꯁꯔ ꯁꯤꯗꯤ ꯄꯜꯁ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯁꯤꯔꯦ ꯑꯗꯨ ꯔꯥꯃꯨ ꯁꯔ ꯑꯁꯤꯕꯁꯤ ꯃꯣꯛꯇ ꯄꯨꯈꯤꯅꯕ ꯇꯧ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯅꯔꯁ ꯃꯁꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯃ ꯄꯤꯈꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯥꯛꯅꯕ ꯍꯥꯏꯈꯣ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯃꯣꯛꯇ ꯑꯔꯨꯅꯥꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯄꯨꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ
ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯎꯀꯤꯜ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯅꯨꯡꯇꯤꯒꯤ ꯄꯨꯡ 6 ꯐꯥꯎꯕ ꯂꯩꯔꯒ ꯄꯨꯡ 8ꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯁꯔ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯣꯟ ꯇꯧꯕꯗꯁꯨ ꯑꯣꯞ ꯍꯥꯏꯔꯛꯄꯗꯒꯤ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯂꯥꯛꯃꯟꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯌꯦꯡꯂꯨꯕꯅꯤ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯦ ꯁꯔ ꯑꯗꯨꯒ ꯂꯩꯃꯥꯏꯗꯁꯨ ꯏ ꯈꯔ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯁꯔ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯁꯔ ꯄ꯭ꯂꯤꯖ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯁꯔ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯠꯇ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯁꯔ ꯃꯥꯒꯤꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯝꯕꯔ ꯑꯗꯨꯗꯁꯨ ꯅꯨꯡꯇꯤꯒꯤ ꯄꯨꯡ 3ꯗꯒꯤ ꯄꯨꯡ 6 ꯐꯥꯎꯕꯁꯦ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕ ꯉꯝꯖꯗꯕ ꯑꯉꯥꯡ ꯀꯌꯥ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯊꯧꯗꯣꯛꯁꯤ ꯁꯣꯏꯗꯅ ꯎꯔꯝꯕ ꯌꯥꯏꯅ ꯅꯈꯣꯏ ꯃꯃꯥ ꯃꯄꯥ ꯈꯪꯕ ꯌꯥꯎꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯃꯃꯥ ꯃꯄꯥꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯍꯥꯡꯂꯤꯕ ꯑꯗꯨꯋꯥꯏꯒꯤ ꯃꯐꯝꯗꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯁꯔ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯄꯣꯠ ꯌꯣꯟꯕꯤ ꯁꯥꯟꯇ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯏꯆꯥꯅꯨꯄꯤꯅꯁꯨ ꯂꯨꯄꯥ 15,000 ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅꯃꯛ ꯄꯣꯠ ꯌꯣꯟꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯗꯣꯛꯇꯔ ꯑꯁꯤꯕꯁꯤ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯌꯧꯕꯤꯔꯛꯄꯅꯣ ꯏꯟꯁꯄꯦꯛꯇꯔ ꯊꯦꯡꯉꯦ ꯑꯍꯤꯡ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯄꯅꯤ ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯃ ꯑꯣꯏꯕꯅ ꯑꯩꯁꯨ ꯑꯗꯣꯝꯕꯨ ꯉꯥꯏꯖꯔꯝꯕꯅꯤ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯁꯤꯗꯝꯇ ꯌꯦꯡꯕꯤꯌꯨ ꯗꯣꯛꯇꯔ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯒ ꯃꯣꯛ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯁꯤꯕ ꯊꯝꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯃꯁꯥ ꯂꯩꯔꯝꯗꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤ ꯔꯥꯃꯨ ꯌꯦꯁ ꯁꯔ ꯉꯁꯥꯏꯒꯤ ꯑꯁꯤꯕꯗꯨꯗꯤ ꯁꯔ ꯁꯤꯗ ꯊꯝꯂꯝꯕꯅꯤ ꯐꯤ ꯑꯉꯧꯕ ꯑꯃ ꯀꯨꯞꯂꯒ ꯊꯝꯃꯕꯅꯤ ꯁꯔ ꯑꯗꯨ ꯊꯝꯐꯝꯁꯤꯗ ꯂꯩꯇ꯭ꯔꯤꯁꯤꯗꯤ ꯁꯔ ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯁꯔ ꯋꯥꯠ ꯅꯟꯁꯦꯟꯁ ꯑꯁꯤꯕꯕꯨ ꯁꯤꯗ ꯊꯝꯂꯝꯃꯒ ꯂꯩꯇꯦ ꯍꯥꯏꯕꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯔꯥꯃꯨ ꯅꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕ ꯃꯥꯡꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯑꯁꯤꯕ ꯊꯝꯃꯝꯃꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯥꯡꯕꯁꯤꯕꯨ ꯃꯁꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕꯣ ꯅꯠꯇꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯁꯤꯗ ꯐꯖꯅ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯂꯒ ꯊꯝꯃꯝꯅꯤ ꯁꯔ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗꯒꯤ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ ꯁꯔ ꯑꯩꯁꯨ ꯄꯨꯡꯉꯛꯉꯛꯏ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯂꯤꯁꯅ ꯑꯔꯨꯅꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯔꯨꯅꯥꯁꯦ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯒꯤ ꯑꯇꯣꯞꯄ ꯃꯤꯒ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯋꯥꯔꯤꯒꯗꯤ ꯌꯨꯝꯗ ꯁꯥꯕꯤꯔꯝꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯔꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯒꯅꯤ ꯐꯔꯦ ꯑꯔꯨꯅꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯑꯔꯨꯅꯥꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯂꯧꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯐꯤ ꯑꯉꯧꯕ ꯑꯃ ꯏ ꯇꯩꯔꯒ ꯃꯀꯣꯛꯇ ꯀꯨꯞꯁꯤꯟꯗꯨꯅ ꯂꯝꯕꯤ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯇꯁꯦꯡꯅ ꯁꯥꯁꯤꯟꯅꯕ ꯍꯣꯔꯔ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤꯒꯨꯝ ꯆꯞ ꯆꯥꯅ ꯚꯣꯄꯥꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯐꯤꯂꯝ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯨꯝꯕꯅꯤ ꯄꯨꯟꯁꯤꯗꯤ ꯐꯤꯂꯝ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯔꯨꯅꯥ ꯍꯥꯏꯔꯤꯕꯤ ꯎꯀꯤꯜ ꯅꯨꯄꯤ ꯑꯁꯤꯅꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯈꯨꯗꯛꯇ ꯊꯤꯕ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯌꯦꯡꯈꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯁꯟꯖय ꯁꯔ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯑꯗꯣꯝꯇ ꯍꯪꯉꯣ ꯑꯗꯨꯒ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯐꯣꯔꯦꯟꯁꯤꯛꯀꯤ ꯀꯥꯡꯕꯨꯗ ꯄꯥꯎ ꯄꯤꯈꯣ ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯝꯇ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯌꯨ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯍꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯍꯧꯏ ꯎꯍꯧꯏ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ ꯗꯨꯀꯥꯟ ꯐꯝꯕ ꯈꯔꯅ ꯗꯨꯀꯥꯟ ꯉꯟꯅ ꯂꯣꯜꯂꯦ ꯉꯔꯥꯡꯗꯤ ꯃꯍꯥꯛ ꯂꯩꯍꯧꯗꯦ ꯃꯈꯣꯏꯗꯤ ꯎꯍꯧꯗꯦ ꯑꯁꯨꯝꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯄꯣꯠ ꯌꯣꯟꯕꯤ ꯑꯔꯨꯅꯥꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯂꯨꯄꯥ 15,000 ꯄꯥꯡꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯅꯪꯗꯤ ꯉꯔꯥꯡ ꯊꯧꯗꯣꯛ ꯑꯁꯤ ꯎꯍꯧꯗ꯭ꯔꯣ ꯀꯅꯥ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯎꯈꯤꯒꯦ ꯑꯩꯗꯤ ꯉꯔꯥꯡ ꯄꯣꯠ ꯌꯣꯟꯕꯗ ꯌꯥꯝ ꯉꯟꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯉꯟꯅꯁꯨ ꯇꯨꯝꯃꯦ ꯁꯔ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯑꯔꯨꯅꯥꯅ ꯄꯩꯁꯥ ꯄꯥꯡꯉꯤ ꯍꯥꯏ ꯅꯪꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤꯅ ꯑꯔꯨꯅꯥꯅ ꯉꯁꯤ ꯈꯨꯗꯣꯡ ꯊꯤꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯪꯉꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯗꯅ ꯁꯕ ꯆꯨꯝꯃꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯉꯔꯥꯡꯗꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯀꯔꯤꯝꯇ ꯎꯍꯧꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯃꯤ ꯑꯗꯨ ꯅꯪꯗꯤ ꯃꯐꯝꯁꯤꯗꯁꯨ ꯇꯨꯝꯃꯤ ꯍꯥꯏ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯂꯥꯎꯕ ꯈꯣꯡꯕꯗꯤ ꯅꯪ ꯇꯥꯐꯝ ꯊꯣꯛꯏꯅ ꯁꯕ ꯑꯩ ꯉꯟꯅ ꯇꯨꯝꯕꯅ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯅꯪꯅ ꯉꯔꯥꯡ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯃꯤꯁꯤꯅ ꯀꯔꯤꯒꯤ ꯐꯔꯦꯁꯦ ꯅꯈꯣꯏꯅ ꯑꯁꯦꯡꯕ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯣꯟꯅ ꯑꯣꯏꯔꯕꯁꯨ ꯄꯥꯎ ꯄꯤꯔꯣ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯄꯤ ꯑꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯁꯟꯖय ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯑꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯤꯕ ꯇꯥꯕꯅꯤ ꯃꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯀꯤꯔꯦ ꯑꯗꯨꯒ ꯁꯟꯖय ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯅꯛꯄꯗ ꯑꯔꯨꯅꯥꯅ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯍꯥꯏꯕꯗꯤ
मियोई खरगी मथक्ता FIR पानबगुंबा लेखिब्रा हाइबदु चेक अमुक्ता तो मदुदा यावरमलबदि मदुगी मियोई अदुना अरुणागी गेक्नबा सोइदनु ओइगदोरबनि यस सर मसिगी मतुंगदा पुलिसना यामना कोपना थिजनबा मतुंगदा नार्कोटिक डिपार्टमेंट थबक तोबा संजीव खत्तरी हाइबा मियोई अमखक पुलिसना थेंगनखि मंगोंदा हंगबा मतमदा अरुणाना FIR पानबगी थौदोक अमा लई हाइना हाइरखि अमदी नार्कोटिक डिपार्टमेंट की संजीव खत्री पुलिस स्टेशन लाके सर संजीव लिंगसिनबिरो सिदम तो फंबियो अदुंगी डिपार्टमेंट अरुणाना FIR पानबा लेरमी हाइसिबो कमदोबुनो मसिबो सर बंती कौबा ड्रग पेंडलिंग तौबा मी अमा अरुणाना फोटो गो कोना खोइदे पिरखि सब चाबा महाक सि ड्रग ललोनबगी थबक तौरे हाइबसे खोइना खंगबदगी बंतीबो खोइना सेनरबा मतुंगदा महाक फारे महाक फारबा मतुंगदा मरालगी मतुंगिना महाक जेल दे लेरी अदुबु महाकी मखुरा अमा नाबगी नुमित 15 गी पेरोल दा महाक मयुमदा थोकिबनि ngasi numit humni muki mamang da thokibani sir oh mahak pu phan bagi dama makhura na bagi khudong chaba lawruga tholugga thabagasi mahang na soidina chathaboiramani sanjay yes sir banti kadai da lei haibado na koi senana na bado phani sir amarom da mi yamna tinba bhopal gi mandir amada bikhya ni ba mi khara famduna leiki makhoi mi na piramba adu chaga da bagi ngai duna leiba bikhya ri ngaktani अमरोमदना मसादा इहिंग ना हिंसारबी नुपी अमना मकोक तो फी अंगौबा अमा कुपसिंदुना मफम अदुदा पाक्थदुना लेखि नुपी असि अरुणा शर्मनी महाक पुफुबु चैबगी थौदोक अमा थोखिबा अदुदगी महाक मिरोल निंगथिना ताफातना लेरखि मरम असिना मी थोइने चटनदबा लंबीदा तुमिना महाक लोटुना अदुमा यामना अकी अखंग अमगा लोटुना लेरम अदुबु नुमित निनी चा थलक्तबा अदुदा महाक बिख्यारी सिंह नीदुना चाबा मफम अदुदा महाक फमदुना लेखि बिख्यारी सिंह अदुगी मरक्ता अंगांग अमना मखुता चा थकर पाइरमी अदुबु महांगना अंगांग अदुगी मखुता पाइरिबा चापॉस सिंह अदु मुंदुना अरुणाना चाबा थकपा फंगलक्तबगी मोंग मतौगा लोइनना चाखिरमी अंगांग अदु कपलमी महाक तसेंगना हाइरबदा महाक वाखल चोइरबा हाइबदु ओइखि अमरोमदा बंटीगी खोंगोल पुलिसना लीबा होखि महाक मंदिर अमदा ड्रग ललोनबा कांगबु अमगा पाउ फाउनदुना ड्रग लेइबा लाखि मंदिर अदुदा बंटी उबा मतमदा ड्रग ललोनबा अमना बंटी सिदा लेरे खोय नंग कमदौरिगे उदबा याम कुइरेदा कदाइदिगे आइदि जेल मनुंगदा सि पाइनिंग मनाइदि ngau लेरबनी खोइगी खुरा मनाबगे आइ पेरोल द नुमित 35 थोलकपनी नहादगी नखोइ थिरकपनी नुइ सुबंग फंगदे हानगी नंबर सिंग नुइ लोइ सिलेने बंदे एखोइगी नंबर दे अरे प्ले बेया देनी नंग सुफा खरिदुनी नंग नमोय खोइ लोइ हाइदोरादि हेरो आइनो कनाबो हाइदोकिने आइनो खोइ मुक थिरेसिदि से कदाइ पिरो आइदि सिगे तौरबनी ngasi noi thengna ba siam nongai masigi matung da police na bante nang chen khigano police na somna kaurupa matam da banti amadi makhoi leiram ni ba mioi sing pulap chen khiram police na koi tan thanaki hey banti nang chen khino enang na chen ba targa di soidra kapkani banti stop lepo banti asumna banti aduna get la na ba hona ba matam da police na banti pha khiram amadi mamai de khupang tha khiram chengro chengro haida stop please ai lale sir ai lale sir hey aruna kai le aruna kai thame sir kanano aruna haibu sir hey nang na aruna sarma de attack tori bududi sir ai aruna kanano haibu khangdi sir ai di payroll de gi tholokone inu mi humni dangari sir ado sum ai pot pining de sir ai mokoi ko chi thirak ne sir aruna haibu kanano hey seng na hayu aruna haibu nu pi manang na attack tog do ngasi nu mi humni gi mamang da nang na phakhi bududi sir ai aruna haibu nu pi am to khangdi sir ta seng na ai hongbio ai gi akoi khura gi number yauri सब आई युम द दुम लेय सब आई सेंग ना हयुने नंग न जेल द लेरि दु केस अमम पानसिलगा नंगी दंदी दु सांगतो कदोरि बनि ने सब असेंग मन इना हाइजर बिसे प्लीज द थाजा बियो सब आई अरुणा हाइब नु पि आई यम द खंगजे दे सब असुम न पुलिस न कोपना थिबा मतम दा बंटी जेल द लेरि बसि अरुणा न फाहन बनि हाइबसि बंटी मसामक त सेना खंगबा फावबो खंगंदे मरम मसिना अरुणा ग बंटी ग केस असिद मरी लेनद्रे हाइना बंटी गु थादोकी नुमित खरनी लेरगा पेरोल की मतम लोइरबा मतुंगदा जेल दा मुक चंगननबगिदमा बंटी लेइबो ओइरमखि केस असिदा पुलिस ngauरमी करंबा मियोइना पांगथोकपनो केस असिगी करिगुबा क्लू अमत फंगमदे अमरोमदा राम नरेश ठाकुर कौबा मियोइ अमना खबरदा ओकिल ओइबी अरुणा शर्मा सीबा याना एटेक तोरमे अमदी मसा असिबसु हॉस्पिटल दगी मांगख्रे हाइना खबरदा फोंगलपा अदु पारुबदा सही हुमद्रारोम सुरबा मियोइ असिना फुक होगतना महाकी नुपिदा शिबानी आई पुलिस स्टेशन दम चलुगे आई पुलिस स्टेशन द चथब याद्रे नति ओइ बाबा अखुइगा लंबा नति
ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕ ꯉꯝꯕ ꯅꯠꯇꯦꯕ ꯁꯤꯕꯥꯅꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣꯏꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯅꯦ ꯍꯥꯏꯌꯨ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯁꯦ ꯑꯩ ꯑꯇꯩ ꯑꯇꯩ ꯈꯪꯗꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯈꯤ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯕꯥꯏꯛ ꯑꯃꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯑꯪꯀꯜꯅ ꯆꯠꯂꯤꯗꯨ ꯀꯗꯥꯏꯗꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯂꯩꯔꯨꯒꯦ ꯏꯕꯨꯡꯉꯣ ꯑꯪꯀꯜ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯏꯟꯁꯥꯡꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯌꯧꯔꯛꯀꯅꯤ ꯅꯪꯕꯨ ꯁꯦꯟꯅꯕꯗ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯕ ꯁꯨꯔꯦꯁ ꯀꯗꯥꯏ ꯊꯥꯡꯗꯣ ꯄꯤꯔꯛꯎ ꯊꯥꯡ ꯑꯄꯥꯛꯄ ꯑꯁꯥꯡꯕ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯁꯤ ꯎꯔꯕ꯭ꯔꯥ ꯁꯤꯒꯤ ꯊꯥꯡꯁꯤ ꯎꯔꯕ꯭ꯔꯥ ꯑꯪꯀꯜ ꯊꯥꯡ ꯑꯁꯤ ꯃꯊꯧ ꯇꯧꯗꯕ ꯀꯨꯏꯔꯕꯅꯤ ꯃꯁꯤ ꯃꯊꯧ ꯇꯧꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯃꯇꯨꯞ ꯀꯛꯂꯒꯅꯦ ꯅꯪꯕꯨ ꯊꯝꯕ ꯉꯝꯃꯅꯤ ꯆꯪꯉꯨ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯆꯪꯉꯨꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯆꯪꯉꯒꯦꯀꯣ ꯑꯩ ꯆꯪꯉꯦ ꯑꯟꯇꯤ ꯑꯪꯀꯜꯁꯤ ꯀꯩꯊꯦꯜ ꯀꯥꯍꯟꯒꯅꯨꯅꯦ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯌꯥꯝ ꯆꯠꯅꯤꯡꯕ ꯃꯥꯜꯂꯦ ꯑꯗꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯀꯩꯊꯦꯜꯗ ꯌꯥꯝ ꯆꯠꯅꯤꯡꯉꯗꯤꯅꯦ ꯃꯊꯛꯇ ꯆꯠꯀꯅꯤꯀꯣ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯦꯁ ꯑꯁꯤ ꯑꯁꯨꯝ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯣꯜ ꯑꯃ ꯄꯨꯂꯤꯁꯇ ꯂꯥꯛꯈꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤ ꯑꯗꯨꯒ ꯗꯣꯛꯇꯔꯒ ꯎꯅꯈꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯣꯛꯄ ꯑꯣꯏꯅ ꯊꯝꯃꯝꯕꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯊꯝꯃꯝꯕꯅꯤ ꯑꯩꯅ ꯄꯜꯁ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯁꯥꯗ ꯄꯜꯁ ꯐꯪꯈꯤꯗꯦ ꯗꯣꯛꯇꯔ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯗꯣꯛꯇꯔꯅ ꯊꯦꯡꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯐꯣꯇꯣꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤꯗꯨ ꯁꯤ ꯃꯥꯟꯕ꯭ꯔꯥ ꯏꯟꯁꯄꯦꯛꯇꯔ ꯃꯥꯅꯤ ꯃꯁꯤꯃꯛꯅꯤ ꯑꯌꯨꯛꯇ ꯑꯩꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯄꯗꯗꯤ ꯑꯁꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗꯕꯅꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯔꯨꯅꯥꯒꯤ ꯀꯦꯁ ꯄꯥꯏꯔꯤꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯇꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯑꯔꯨꯅꯥꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯑꯔꯨꯅꯥꯒꯤ ꯄꯥꯎ ꯇꯝꯕꯗ ꯃꯃꯥ ꯃꯄꯥ ꯀꯞꯂꯝꯃꯤ ꯑꯔꯨꯅꯥ ꯑꯁꯤꯕ ꯃꯁꯥ ꯃꯥꯡꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯇꯝꯈꯤ ꯄꯥꯎ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯔꯨꯅꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯃꯥꯡ ꯈꯖꯤꯛꯇꯪ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛ ꯑꯄꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯊꯤꯕ ꯍꯧꯈꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁ ꯑꯃꯅ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯔ ꯃꯁꯤꯗꯤ ꯑꯔꯨꯅꯥ ꯁꯔꯃꯅꯤ ꯁꯔ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯑꯔꯨꯅꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯄꯤꯈꯤ ꯁꯤꯔꯦ ꯈꯜꯂꯨꯔꯕ ꯑꯔꯨꯅꯥ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯦ ꯇꯥꯕꯗ ꯍꯥꯊꯨ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯆꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥ ꯃꯄꯥ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯄꯨꯝꯅꯃꯛ ꯎꯅꯈꯤ ꯗꯣꯛꯇꯔ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯗꯣꯛꯇꯔ ꯑꯔꯨꯅꯥ ꯀꯝꯗꯧꯔꯒꯦ ꯗꯣꯛꯇꯔ ꯄ꯭ꯂꯤꯖ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤꯁꯦ ꯀꯣꯛꯇ ꯈꯔ ꯊꯤꯅ ꯁꯣꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯥꯎꯠ ꯑꯣꯐ ꯗꯦꯟꯖꯔ ꯑꯣꯏꯕꯁꯤꯅꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯆꯥꯜꯂꯦ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯎꯅꯕꯤꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯗꯤꯁꯇꯔꯕ ꯇꯧꯕꯤꯒꯅꯨ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯁꯣꯏꯗꯅ ꯎꯅꯕꯤꯌꯨ ꯌꯥꯝꯅ ꯐꯒꯅꯤ ꯗꯣꯛꯇꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯨꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯃꯥ ꯃꯄꯥꯅ ꯉꯥꯏꯈꯤ ꯄꯨꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯎꯅꯅꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯤꯠ ꯄꯥꯡꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯔꯨꯅꯥꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅ ꯃꯃꯥ ꯃꯄꯥ ꯎꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯂꯛꯇꯕ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯗꯣꯛꯇꯔꯒ ꯎꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤ ꯄꯥꯔꯁꯦꯜ ꯕ꯭ꯔꯦꯟ ꯂꯣꯁꯅꯤ ꯈꯖꯤꯛꯇꯪ ꯈꯪꯕ ꯈꯖꯤꯛꯇꯪ ꯈꯪꯗꯕꯅꯤ ꯇꯞꯅ ꯑꯗꯨꯃꯛ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯔꯛꯇ ꯇꯤꯜꯂꯤꯕ ꯃꯤꯔꯛꯇ ꯄꯨꯜꯂꯤꯕ ꯉꯝꯂꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤꯅ ꯉꯥꯛꯇꯅꯤ ꯅꯤꯡꯁꯤꯡꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯉꯝꯅꯔꯛꯇꯕ ꯉꯥꯛꯇꯅꯤ ꯑꯔꯨꯅꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯁꯤꯅꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯕꯨ ꯈꯪꯅꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯔꯨꯅꯥꯅ ꯅꯣꯔꯃꯦꯟꯗ ꯂꯥꯛꯄ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯨ ꯑꯔꯨꯅꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ
mahak khajiktang ningsingba hawraga pumnamak ningsingbadi ngamlamde. Mamana photo kaya yenghalami, mahakna angang oiringegi matam mahakki birthday pangthokkiba, mahakna mamanaba kayaga sanaba, mahakna chaurukpagi photo kaya marum mamana mangonda yenghanduna hanagi thogdoksing adubu ningsingba ngamnanabagidama kanna honarami. Adubu mahak mapung phanadi phagalamde. Police ki team amalaki amadi Arunaga unarami. Police na haiki. Aruna, somda mutam unsinbiro. Tang tara treresida thokiba nahagi thogdokse. Na karimta ningsing bidrabra. Se. Sigi photo se. Sida yaruba misi kanano. Khangba ngambra muti yung. Se. Aruna, please. Photo si uraga mutang ningsing ngambra amti yung biyo. Photo adu yenghanba matamda drug hairaki. Maramdi. Photo asi Banti gi photo ni. Banti hariba mi asi drug lalonba mioi amani. Mahakna photo kaptuna Banti bu police chapiraga. Mahak asi drug lalonba gida maphan kiba mioi. Adubu case asi da Banti yaubra haiduna mongonda hangba matamda. Banti yaudi haiduna mahana mangak nongkiram. Masigi matungna mahana school haibu wafam amam haraki. Police na school hariba karigino haina khanki. Masigi matungda mahakna larik tammi haiba mafam aduda mo mahaki office tu police ki team adu laki. Amuhana kupna mafam adu yengsinki. Masigi matungda police na Sanjay mafam si Arunagi larik tampam school sida pung 3 dagi hobani. Soidana angang kharadi thogdokse uba soidana yarungani. Sanjay na harki. Sir, makoi mafam sigi school study mama mapa numidang oibana makoi ayama sangduna lei hai. Sir, makoi loina mag school sida kauraga makoi bu machin hanglabadi kariguma kharadi khangada mamali sir. Masigi matungda police na mama mapa amadi angang ayama kokhatkirami. Amadi police na makoi daiki. Angang sa nakoigi oza Aruna miyoi kharana siba makhagi purame. Adubu mahak hojik sening chite hingore. Nakoi kana haiba ngamgani. Nakoigi miss asi kana na purami. Angang haibasidi ishor gi shaktamni. Angang kharana miyoi khara laklaga mahakpu phuraga madudagi mahak chen kibani haiba wafam si angang mari mangana wafam se hairaki. Masigi makha tarakpada angang sing adugi mama singda police na haki. Karigino nakoina lolibo. Nakoigi angang sing bu free da mahi tambiriba. Ngasi mahangna awaba taba matamda nakoina tumina lebagi maram si karino. Kana no mukta hayo. Nakoi kigano. Nakoigi da mukta ne koi leribuse. Masigi matungda mama sing aduna haidoroki. Numit adu miyoi khra laklaga mahakaningai sangdanaki. Miyoi sing aduna Arunada chaina kanki. Madugi matungdagi mahak mafam asidagi chenki. Loinana mahak pu makoina tanaki. Masigi matungda police na numit adugi mamangda kana lai haiba wafam hangki. Ram Naresh Thakur kauba miyoi ama laki haina tamki. Kari wari sanakki bage haiduna hangbada tasengna makoidi khangde adubu Ram Naresh na changlaklaga. Aruna, ai changpa yagadra. Oh, Ram Naresh si amto changbiro. Sida changbiro. Ai nongonda wafam khara haini. Nangbu makoina hatkani haibase haihoi. Adu police na pau pibana pharoidra. Ai karisu tobo ngamoi. Madugi mathau karisu tadi. Case ase aina ngamgani haibase mokoi kirabani. Adunani makoina haribado. Makoina adumak tawningba tawsunuda. Kaisu akaiba leiroi. Asumna wafam sing ase hainaba tai haiduna angangi mama kharana hairaki. Police ki team aduna Arunagi yumda amona laki amadi Aruna unarami. Ram Naresh khangbra haiduna amuk hanna wafam ase hangki. Adubu Arunana Department of haiduna murum sonduna leki. Adubu police na chingnabada Ram Naresh Thakur na maram oiba case amadagi Arunada attack tawba soidana maki oiramgana haibase police na khanki. Ram Naresh Thakur gi maming tabada Arunana su haukiba thawdo khradi mahak su ningsing bahoraki. Adubu mahakki machil maknadi wafam sing ase haidokpa ngamkhide. Police na Aruna gi call record punamak amuk sek tawki. Maduda Arunana khwaidagi toina mahaki thawdok ase thoktringeda wari sanakiba miyoi amagi number ama tholaki. Number adugi address amadi maming thiba matamda Ram Naresh Thakur haiduna thoraki. Sanjay, call record kari fange. Sir, thawdok si thoktringeda Aruna ga khwaidagi wari sanakiba se number ama phangjare. Ram Naresh Thakur hariba miyoi si ore. Aduga sir, mahaki address to silijare. Silijare sir. Adudi aikoi Ram Naresh ki yumda chase. Asumna Ram Naresh ki yumda police satkira. Imungda thong thinki. Amadi Ram Naresh thoraki. Police na khudakta Ram Naresh Thakur
ꯑꯩꯈꯣꯏꯅ ꯑꯗꯣꯝꯕꯨ ꯊꯤꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯔꯨꯅꯥ ꯎꯀꯤꯜ ꯑꯣꯏꯕ ꯅꯨꯄꯤꯗꯨ ꯈꯪꯕꯤꯕ꯭ꯔꯥ ꯍꯣꯏ ꯈꯪꯖꯩ ꯁꯥꯔ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯒꯦ ꯑꯗꯣꯝꯒꯤ ꯀꯦꯁꯇꯨ ꯃꯍꯥꯛꯅ ꯄꯥꯏꯕ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯦꯝꯕꯔꯗ ꯑꯗꯣꯝꯅ ꯃꯍꯥꯛ ꯎꯅꯕ ꯂꯥꯛꯑꯝꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯣ ꯑꯉꯥꯡ ꯃꯌꯥꯝ ꯃꯍꯥꯛꯅ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯗꯣ ꯃꯗ ꯑꯩ ꯄꯦꯟꯖꯗꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕ ꯆꯠꯂꯨꯕꯅꯤ ꯔꯥꯝ ꯅꯔꯦꯁ ꯊꯥꯀꯨꯔ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨꯅꯦ ꯅꯪꯅ ꯑꯔꯨꯅꯥꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕ ꯂꯩꯕꯗꯨꯗꯤ ꯃꯗꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯕꯒꯤꯅꯣ ꯑꯗꯨꯒ ꯀꯅꯥꯅꯅꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯃꯍꯥꯛꯇꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯗꯨꯗ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅꯕ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯔꯝꯕꯅꯤ ꯔꯥꯝ ꯅꯔꯦꯁ ꯊꯥꯀꯨꯔ ꯀꯣꯜ ꯔꯦꯀꯣꯔꯗꯇ ꯂꯣꯏꯅ ꯈꯪꯉꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯔꯨꯅꯥꯒ ꯑꯗꯣꯝꯒ ꯐꯣꯟꯗ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯩ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯒꯗ꯭ꯔꯣ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯔꯥꯝ ꯅꯔꯦꯁ ꯊꯥꯀꯨꯔꯅ ꯑꯁꯦꯡꯕ ꯍꯥꯏꯔꯝꯗꯦ ꯔꯥꯝ ꯅꯔꯦꯁ ꯊꯥꯀꯨꯔ ꯑꯁꯦꯡꯕ ꯈꯔꯗꯤ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯁꯟꯖय ꯔꯥꯝ ꯅꯔꯦꯁꯅ ꯋꯥꯐꯝ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯂꯣꯜꯂꯦ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯤ ꯑꯗꯨꯒ ꯀꯅꯥꯒ ꯎꯅꯩ ꯍꯥꯏꯕꯁꯤ ꯁꯦꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯊꯝꯃꯨ ꯐꯅꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯔꯥꯝ ꯅꯔꯦꯁ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯄꯨꯂꯤꯁꯀꯤ ꯐꯤꯖꯝ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯁꯥꯔ ꯔꯥꯝ ꯅꯔꯦꯁ ꯊꯥꯀꯨꯔꯁꯦ ꯀꯣꯔꯄꯣꯔꯦꯇꯔ ꯒꯝꯚꯤꯔ ꯁꯤꯡ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯤ ꯁꯥꯔ ꯑꯗꯨꯒ ꯔꯥꯝ ꯅꯔꯦꯁꯀꯤ ꯅꯝꯕꯔꯗ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯗꯤ ꯔꯥꯝ ꯅꯔꯦꯁ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯗꯤ ꯔꯥꯝ ꯅꯔꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯐꯣꯇꯣ ꯄꯨꯔꯒ ꯄꯨꯂꯤꯁꯅ ꯑꯔꯨꯅꯥꯗ ꯑꯃꯨꯛ ꯎꯍꯟꯈꯤꯔꯝꯃꯤ ꯑꯔꯨꯅꯥꯅ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯝꯚꯤꯔ ꯁꯤꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯆꯤꯟꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤ ꯂꯩ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯄꯨꯂꯤꯁꯅ ꯔꯥꯝ ꯅꯔꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅꯕ ꯂꯦꯞꯈꯤꯔꯝꯗꯦ ꯄꯨꯂꯤꯁꯅ ꯔꯥꯝ ꯅꯔꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯩꯁꯥ ꯆꯤꯜꯂꯦ ꯂꯨꯄꯥ ꯂꯥꯈ 15 ꯈꯛꯇ ꯄꯨꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁా ꯆꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯝꯗꯦ ꯑꯃꯔꯣꯝꯗ ꯑꯔꯨꯅꯥ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯀꯌꯥ ꯌꯦꯡꯍꯟꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯣꯔꯃꯦꯜꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯔꯨꯅꯥ ꯈꯖꯤꯛ ꯈꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯎꯀꯤꯜ ꯑꯣꯏꯔꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯣꯏꯔꯛꯄꯒꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯌꯥ ꯃꯔꯨꯝ ꯌꯦꯡꯍꯟꯈꯤ ꯃꯁꯤꯗ ꯑꯔꯨꯅꯥ ꯈꯖꯤꯛ ꯈꯖꯤꯛ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯔꯥꯝ ꯅꯔꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯔꯨꯅꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯑꯔꯨꯅꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯔꯥꯝ ꯅꯔꯦꯁꯇ ꯎꯍꯜꯂꯝꯃꯤ ꯔꯥꯝ ꯅꯔꯦꯁ ꯊꯥꯀꯨꯔ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯌꯦꯡꯕ ꯉꯝꯕꯤꯔꯤꯕ꯭ꯔꯥ ꯑꯔꯨꯅꯥꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯍꯥꯛꯅ ꯍꯣꯠꯅꯈꯤꯕ ꯀꯌꯥꯗꯣ ꯃꯗꯨꯒꯤ ꯐꯣꯜꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯀꯥꯎꯔꯦ ꯍꯥꯏꯕꯤꯌꯨ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯉꯁꯤ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤ ꯀꯅꯥꯒꯤ ꯆꯩꯅꯥꯅꯣ ꯍꯥꯏꯕꯗோ ꯑꯗꯨꯝ ꯌꯦꯡꯕ ꯉꯝꯕꯤꯔꯤꯕ꯭ꯔꯥ ꯑꯔꯨꯅꯥꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯔꯥꯝ ꯅꯔꯦꯁ ꯎꯕ ꯃꯇꯝꯗ ꯔꯥꯝ ꯅꯔꯦꯁ ꯊꯥꯀꯨꯔ ꯅꯪ ꯂꯣꯏꯅ ꯈꯪꯕꯗꯥꯏ ꯅꯪꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯨ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯈꯣ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯅꯍꯥꯛꯅ ꯍꯥꯏꯌꯣ ꯄ꯭ꯂꯤꯖ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯒꯦꯁꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯨꯔꯦ ꯑꯩꯅ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯒꯨꯟꯗꯥꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯎꯠꯇꯅ ꯑꯩꯕꯨ ꯁꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯔꯨꯅꯥꯕꯨ ꯒꯝꯚꯤꯔ ꯁꯤꯡ ꯔꯘꯨꯕꯟꯁꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯀꯔꯤ ꯒꯝꯚꯤꯔ ꯁꯤꯡ ꯔꯘꯨꯕꯟꯁ ꯍꯧꯖꯤꯛ ꯀꯣꯔꯄꯣꯔꯦꯇꯔ ꯑꯣꯏꯔꯤꯕꯁꯦ ꯃꯥꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯔꯨꯅꯥꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛ ꯑꯌꯦꯠꯄ ꯄꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯑꯔꯨꯅꯥꯅ ꯀꯔꯤ ꯂꯝꯕꯤꯗ ꯌꯦꯠꯄꯒꯤꯅೋ ꯁꯥꯞ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯑꯩꯅ ꯇꯨꯡꯁꯤꯟꯈꯤꯕ ꯄꯩꯁꯥꯁꯤꯡꯅ ꯑꯩꯅ ꯐ꯭ꯂꯦꯠ ꯑꯃ ꯂꯩꯈꯤ ꯃꯗꯨꯗ ꯑꯩꯅ ꯃꯤꯑꯣꯏ ꯑꯃ ꯚꯔꯥꯗ ꯃꯇꯝ ꯁꯥꯡꯅ ꯊꯝꯈꯤ ꯑꯩꯅ ꯊꯕꯛ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐ꯭ꯂꯦꯠ ꯑꯗꯨ ꯍꯥꯡꯍꯟꯅꯕꯒꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯕꯨ ꯀꯤꯍꯜꯂꯛꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯐ꯭ꯂꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯩ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯒꯝꯚꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯇꯞꯅ ꯍꯧꯗꯣꯔꯛꯈꯤ ꯐ꯭ꯂꯦꯠ ꯑꯗꯨ ꯃꯍꯥꯛ ꯍꯥꯡꯍꯜꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯅꯦꯛꯇ ꯅꯦꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈꯤ ꯑꯩꯈꯣꯏ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯒꯝꯚꯤꯔ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯌꯨꯝ ꯑꯁꯤ ꯐꯪꯕꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯃꯟ ꯄꯤꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯑꯋꯥꯃꯟ ꯑꯗꯨ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯨꯄꯥ 500 ꯄꯨꯊꯣꯛꯈꯤ
Adubu Gambir Singh na noki Angang sing adugi awamandi lupa lakun na si piba ngamdrabadi yum asi nakoina changba yaroi haiduna Gambir Singh na hairaki masigi matungda ihak Aruna hariba nupi masasiga thingnaki amadi Aruna na masigi aingi oiba pot punama mahakna koi chen ki amadi Gambir Singh unaba chatki Gambir Singh unaba chatpa matamda Aruna na case asi thingnagani nakoi aremba tagani haiba wafam mahakna haiki legal gi oiba aseng bache chang punamak Aruna na loinamak chenduna honaki tasingna case asi Aruna na ngambagi chada chama adumak oiki maduda Gambir Singh hariba mi asina Aruna na lambi asida yettana nanabagi damak kayara khana haiki yet labadi apaba oiroi haiduna haiki adubu Aruna na wafam asi takidi mahakpu loisilagani haiba paw ase ina khangmadagi Aruna gi mahaki chamber da chatuna ina mangonda hana warning torubani adubu Aruna na kariguma kiba amata lekidi masigi matungda Gambir Singh na mangonda thabak sing asi chathakibani masigi makha tarakpada Aruna da attack chathakiba miyoi sing adu Ram Naresh na masak taki Aruna da attack tokiba miyoi sing phagatki makhoi bu phagatuna police na custody da puraktuna phu chaiduna wa hanglaba matungda thabak asigi damak Gambir Singh na makhoi da neklakpani haibu wafam se haikiram masigi makha tarakpada police na Gambir Singh su mahaki office ta chatuna phaki matamadu da Gambir Singh na kari sakhi lei haiduna haiki adubu police na Aruna da attack chathabagi damak sakhi marang kaina lei haiduna mahakpu phakiram asumna police na charge sheet ama langkhatki IPC gi section kaya marum panduna police na achouba case ama pansinki mi amagi punsibu temsingnaba punsida awafam piba maral punamak losinaba honaba mi gi maran munnabu honaba amadi mi kaya marum khunek season aduna mi gi punsi manghanabu honaba tongan ba charge sheet kaya thangatuna mapunchi chupa phadokta Jeneriba miyoi punamak piki Aruna gi punsi ngasidi tapna normen da hanjalaktuna hanagumna ukil oibagi sinpamda ngasi shodumak lairi ngasi sumahanga angang larik tamba phangdraba lairaba nupi macha nupa macha kaya marum mahi masing lemna tambi Aruna gumlabi thongna leirabi asugumlaba leite lairagi mateng pangbi asiguma nupi kaya na male masida masing hengalak labadi leipak lamda madugi chauthok chaningai ngasigi case asidagi adomna tabiraga kari loksin bayabagi loksin biu apabatamak loksin biu phattabadi nakanda thambiu haiduna lakchari sonduna lakchari ngasishu atonba singbu nungsibiu lairaba singbu mateng pangbiu mimana draba singbu nungsibiu migi phattanaba tobirunu migi puknana sungangbirunu cheksina lebiu wakhal fathabiu sana lepak iramdam kangleipak na yaifare mathangda case mapuduna lakchage haujikidi James Haigurjamna amuk kahana tabiriba singbu khurumjari